Ngasisu miyamgidamagta nungairaba pungawari ama uduna lakjari. Wari asibu thabirakpa D.N. Khuman. Wari asigi mamingna Mitrangi Khoijai. Wari asi wakhalna sagatjaba warini. Kanagumba amatada atamnana semjaba wari najade. Wari asi mayamna taba nungainaba haiduna wakhalna sagatlaba matung miyamda khudol tamjabani. Thaina mamangai khara ngalingai matamda ngayonbi nupi ama leirami. Nupi asigi mamingna Kaboklai haina kaurami. Kaboklai masagi chahi 95 suraba matamni. Kaboklaigi machanupa amasu leirami. Mamingna Tondonba haina kaurami. Tondonba masagi chahi 14 mapung pharaba matamni. Piklingaidagi hauna Tondonba khoi chopa yamna pamjaba misak ama oina haurakki. Mama Kaboklaisu atopa thabak taude. Ngami kayadagi nga khomlaga kaithelda puduna yonba asina Kaboklaigidi hainabi sinphamni. Nongma mamana Tondonbabu kauraklami aduga asumna hairei. Imagi Tondonba, imaga pata satuna nga khara khominarusi. Ima ngasise isase khara ware nangi khoi chopado satluranu. Imana nga khomba chatpado oina mateng khara panglugaba ibungo. As ima ngasidi yaroiba imanaba chauton hoi thom hoi lakani ngasidi nga yamna pharaktoini ima. Aina nga mayam ama pharaklabadi imana mingondagi nga khomlaga yolibado khomdrasu yaradoini. Tondonba mana bu hek ningkrabadi tawdana toktaba misakni mana bu tallabadi upai leite. Machagi apamado tawrasanu khanduna yetkidre. Ayuki chak toklaba matung Kaboklai nga khaw mapaiduna nga khomba chatkre aduga Tondonbasu mamanaba anina hauduna khoi chopa chatkre. Umang macha ama lalaba matung Tondonba makhoi ahum turel ama yorami. Turel adu hek yawbaga makhoi ahum khoi chopa haurami. Mamanaba ani adudi khoi chopa haibagira dawya bagira khangde nga khara phaba haukre. Adubu Tondonbadi nga amata phadri. Asumna numidangi matam oirakpa duwaida habonga ahum marikak pharaduna mayumda kanarakle. Mamanaba ani adudi nga achauba macha masing suna pharami. Tondonba wakhal khara nungaitana mayumda halakhi. Mayum yauramdaida leiriba apikpa umang adu yaubaga nga ahum marido umangduda langsilami. Mayum yauraklabada mama Kaboklaina ibungo nangbu nga kayam pharaklage. Matam aduda Tondonbana ima ngasidi aigi khoise yadabadagi nga ama phawba phaba ngamdre asi haina oidaba haijilami. Asumna numit khudingi khoi chopa chatliba adu nga di amata phaba ngamlamde. Nongmasu mamanaba aniduga nga phaba chatlami. Matam aduda mamanaba ani adudi ngajaw mayam ama pharami. Tondonbadi phabaw nga haiba nga adu 6-7 khaktagi henna pharamde. Matam aduda Tondonbana mamanaba ani aduda matau karamna aisu nga achauba phagani haina hanglami. Mamanaba aniduna as itaw Tondon nangdi nga phabasu haite aduga nga nasu nungsibiramoy. Aikhoidi nga na nungsibagi aduga nga phabasu haibagi asi haina hairami. Tondonba wakhal nungaitana khoi ado choptuna leirami. Tondonbagi mawong ase nga lairimbinasu urami. Nga lairimbi aduna nga achauba ama Tondonbagi khoida thuhanbirami. Matam aduda Tondonba yamna haraurami aduga nga adudasu nungsiye haiduna chupirami. Mamanaba ani aduna Tondonbasi ubada ngauraba male haiba phawba hainarami. Mamanaba ani adudi matung manaw Tondonbaga pullaroisi hainarami. Mamanaba thombana amuk itaw haigumdana Tondonbasi ngaura male nga sidabu suptanaga tawrisi. Si nupase pulagumsi nga phabamga khangdre. Asumna makhoi ahum numit asimadi punna mayumda kaminarakhi. Matam aduda apikpa umang adu yawbaga nga macha kharadudi umangda langsinbirami. Mayum yawrabada mama Kaboklaina machada ibungo ngasidi isabu nga kayam pharaklabage. Matam aduda Tondonbana nokphet tawraga ima ngasidi nga achauba makhak pharae. Nga si ima yamnasu sawi. Asi hairaga nga adubu mamada utlami. Mama adunasu nga adubu ubada harauba haibado oirami. Nga adu tangkai ama thongduna charami. Tangkai amana ensang thongbada thaknaba yaiduna thamlami. Asumna numit asimasu haukre. Ayuki matam oirabada chak nganna thongladuna Kaboklai nga khomba amuk chatkirami. Amaromdana Tondonba khoijai ama sinnaba kanna hotnari. Ngaihaki matung semba loireduna
ꯇꯨꯡꯒꯣꯜ ꯑꯗꯨ ꯌꯥꯟꯗꯨꯅ ꯈꯣꯏ ꯆꯣꯞꯄ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯊꯣꯝꯕ ꯑꯃꯗꯤ ꯆꯥꯎꯇꯣꯟꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯛꯂꯦꯟ ꯆꯥꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯁꯨ ꯇꯨꯔꯦꯜ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯎꯗ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕꯁꯨ ꯈꯣꯏ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯣꯞꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯂꯒ ꯆꯣꯞꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯥ ꯀꯕꯣꯛꯂꯩ ꯉꯥ ꯃꯌꯥꯝ ꯑꯗꯣ ꯉꯥꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯩꯔꯤꯕ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯄꯜꯂꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯉꯥꯈꯥꯎ ꯑꯗꯨ ꯃꯆꯤꯟ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯍꯩꯗꯣꯛꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯑꯗꯨꯅꯗꯤ ꯌꯥꯔꯝꯗ꯭ꯔꯦ꯫ "ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯉꯥ ꯈꯔꯗꯨꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯤꯁꯤꯕꯨ ꯑꯃꯨꯛ ꯀꯪꯅꯕ ꯁꯤꯠꯈꯤꯗ꯭ꯔꯣ? ꯑꯩ ꯏꯟ ꯈꯣꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯉꯥ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅꯅꯦ ꯁꯦꯜ ꯈꯔꯁꯦ ꯄꯥꯏꯁꯤꯜꯂꯣ, ꯆꯣ ꯆꯠꯂꯣ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯉꯥꯌꯥꯝ ꯑꯗꯨ ꯌꯣꯜꯂꯒ ꯉꯥ ꯃꯄꯨꯁꯤꯡꯗ ꯉꯥꯒꯤ ꯃꯃꯜ ꯑꯃꯨꯛ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯁꯦꯟꯗꯣꯡ ꯈꯔ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥ ꯄꯨꯝꯕꯁꯨ ꯍꯩꯗꯣꯛꯈ꯭ꯔꯕꯗ ꯀꯕꯣꯛꯂꯩ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯋꯥꯕ ꯎꯕꯤꯕ ꯀꯅꯥꯅꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯨꯗ ꯁꯦꯜ ꯑꯗꯣ ꯈꯔ ꯍꯥꯞꯄꯤꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯃꯄꯨ ꯑꯗꯨꯅꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯃꯃꯥꯏ ꯑꯗꯨ ꯏꯄꯣꯝ ꯄꯣꯝ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯕꯣꯛꯂꯩ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ "ꯑꯩꯕꯨ ꯀꯔꯝꯅ ꯉꯥ ꯃꯌꯥꯝꯗꯨꯒꯤ ꯁꯦꯜ ꯀꯝꯗꯧꯅ ꯄꯤꯒꯅꯤ? ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯉꯥꯒꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯔꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯏꯀꯥꯏꯕꯗꯣ ꯑꯃꯨꯛ ꯅꯪꯗꯧꯔꯕꯀꯣ? ꯍꯦ ꯏꯁꯣꯔ, ꯇꯥꯏꯕꯪ ꯁꯦꯝꯂꯤꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ, ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯌꯦꯡꯂꯤꯕ? ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕꯤ ꯏꯐꯝꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯥꯅꯦ" ꯑꯁꯤ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯀꯞꯆꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯟꯗꯣꯟꯕ ꯉꯥ ꯑꯆꯧꯕ ꯑꯅꯤ ꯐꯥꯔꯝꯃꯤ꯫ ꯉꯥ ꯂꯩꯔꯦꯝꯕꯤ ꯑꯗꯨꯅ ꯇꯣꯟꯗꯣꯟꯕꯒꯤ ꯃꯇꯧ ꯑꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯉꯥꯖꯥꯎ ꯑꯅꯤ ꯃꯥꯒꯤ ꯈꯣꯏꯗ ꯊꯨꯍꯟꯕꯤꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕ ꯉꯥꯖꯥꯎ ꯑꯅꯤꯗꯨ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯀꯕꯣꯛꯂꯩꯗꯤ ꯃꯁꯥ ꯑꯗꯨ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯍꯥꯟꯈꯩ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯁꯨꯃꯥꯡꯗ ꯉꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯏꯔꯝꯗ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕꯁꯨ "ꯀꯔꯤꯒꯤꯅꯣ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯉꯥꯏꯔꯝꯗꯦ, ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ" ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯂꯛꯏ꯫ ꯃꯆꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥ ꯀꯕꯣꯛꯂꯩ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥꯗ "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯂꯕꯒꯦ?" ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯅ "ꯏꯃꯥ, ꯉꯁꯤꯗꯤ ꯉꯥ ꯑꯆꯧꯕ ꯑꯅꯤ ꯐꯥꯔꯛꯑꯦ" ꯑꯁꯤ ꯍꯥꯏꯅ ꯉꯥ ꯑꯅꯤ ꯑꯗꯨꯕꯨ ꯎꯠꯂꯝꯃꯤ꯫ ꯉꯥꯖꯥꯎ ꯑꯅꯤꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯣꯈꯔ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ "ꯏꯃꯥ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯕꯒꯦ? ꯅꯍꯥꯟꯈꯩꯗꯤ ꯅꯆꯥ ꯑꯩꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯕꯤꯕꯅꯤ꯫ ꯉꯥ ꯐꯥꯔꯁꯨ ꯐꯥꯔꯛꯇ꯭ꯔꯁꯨ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯣꯡꯃꯇ ꯃꯛꯁꯤꯟꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯕꯒꯦ ꯏꯃꯥ?" ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯀꯕꯣꯛꯂꯩꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯏꯃꯥ ꯏꯆꯥꯗ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯔꯤꯗꯣ ꯂꯤꯔꯒꯦ꯫ ꯆꯣ ꯏꯃꯥ, ꯂꯩꯔꯪꯃꯩ ꯊꯥꯒꯠꯂꯒꯦ" ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯇꯣꯟꯗꯣꯟꯕ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯉꯥ ꯑꯅꯤ ꯑꯗꯣ ꯑꯆꯧꯕ ꯀꯣꯟ ꯑꯃꯗ ꯌꯣꯛꯇꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯃꯥ ꯀꯕꯣꯛꯂꯩꯅ ꯃꯆꯥꯗ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯕ ꯍꯧꯔꯛꯏ꯫ "ꯏꯃꯥꯒꯤ ꯇꯣꯟꯗꯣꯟꯕ, ꯉꯁꯤꯁꯦ ꯏꯃꯥ ꯑꯋꯥꯕ ꯑꯃ ꯇꯥꯔꯦꯗꯣ꯫ ꯏꯃꯥ, ꯀꯔꯝꯕ ꯑꯋꯥꯕꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯏꯃꯥ." "ꯍꯣꯏ ꯏꯃꯥ ꯍꯥꯏꯒꯦ꯫ ꯉꯁꯤꯁꯦ ꯑꯌꯨꯛꯇ ꯉꯥ ꯈꯣꯝꯕ ꯂꯣꯏꯔꯗꯨꯅ ꯀꯣꯛꯇ ꯉꯥꯈꯥꯎ ꯑꯗꯣ ꯊꯣꯡꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯜꯂꯤ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯏꯃꯥ ꯇꯨꯁꯤꯟꯈꯤ꯫ ꯑꯩꯅ ꯇꯨꯁꯤꯟꯕ ꯑꯗꯨꯗ ꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯉꯥꯈꯥꯎ ꯑꯗꯣ ꯃꯆꯤꯟ ꯅꯥꯟꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯨ ꯑꯗꯨꯗ ꯏꯃꯥꯅ ꯍꯥꯏꯖꯔꯝꯃꯤ, "ꯈꯨꯔꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯩꯅ ꯄꯨꯔꯛꯄ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅ ꯇꯨꯁꯤꯟꯕꯗꯒꯤ ꯍꯩꯗꯣꯛꯈ꯭ꯔꯦ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯉꯥ ꯑꯗꯨꯒꯤ ꯃꯃꯜꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜꯈꯔ ꯄꯤꯔꯛꯏ꯫ ꯄꯤꯔꯛꯂꯤꯕ ꯁꯦල් ꯑꯗꯣ ꯉꯥꯗꯨꯒ ꯌꯦꯡꯅꯔꯨꯕꯗ ꯁꯔꯨꯛ ꯑꯃꯒꯤ ꯃꯃꯜ ꯐꯥꯎꯕ ꯌꯧꯗꯦ꯫ ꯏꯃꯥꯅ ꯉꯥ ꯈꯔ ꯐꯥꯕꯤꯗꯨꯅ ꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯉꯝꯃꯣꯏ ꯇꯥꯛꯄꯤꯔꯛꯏ꯫ ꯏꯃꯥꯁꯨ ꯏꯃꯥꯅ ꯁꯣꯏꯔꯨꯕ ꯀꯧꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯏꯃꯥꯅ ꯄꯨꯔꯛꯂꯤꯕ ꯉꯥꯁꯤꯡꯗꯨ ꯃꯄꯨꯁꯤꯡꯗꯨꯅ ꯍꯌꯦꯡꯗꯤ ꯉꯥꯒꯤ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯅꯤ꯫
ꯃꯇꯝ ꯑꯗꯨꯗ ꯄꯤꯅꯤꯡꯉꯥꯏ ꯁꯦꯜꯁꯨ ꯂꯩꯇꯦ, ꯌꯣꯟꯅꯕ ꯉꯥꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯏꯃꯥꯅ ꯋꯥꯔꯤꯕꯁꯦ꯫ ꯏꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯈꯪꯗ꯭ꯔꯦ ꯏꯃꯥ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯄꯨ ꯃꯥꯅꯁꯨ ꯑꯣꯠꯄ ꯄꯦꯟꯗ꯭ꯔꯤꯕꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯝꯅ ꯉꯥ ꯃꯄꯨꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯤꯒꯅꯤ? ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ, ꯏꯆꯥꯁꯤꯗꯤ ꯋꯥꯈꯜ ꯄꯤꯛꯁꯤꯟꯕ ꯌꯥꯗꯦꯀꯣ, ꯑꯗꯨꯒꯤꯁꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯑꯗꯨꯝ ꯂꯥꯛꯆꯒꯅꯤ꯫ ꯃꯤꯉꯣꯟꯗꯗ ꯀꯥꯏꯗꯕ ꯂꯥꯟꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯂꯥꯏ ꯂꯩꯔꯤꯕꯅꯤ, ꯁꯣꯏꯗꯅ ꯑꯋꯥꯕ ꯀꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯈꯟꯖꯩ, ꯉꯁꯤ ꯏꯆꯥꯅ ꯐꯥꯔꯛꯂꯤꯕ ꯉꯥꯖꯥꯎ ꯑꯅꯤꯗꯣ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯌꯣꯜꯂꯨꯔꯒꯦ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯒ ꯉꯁꯥꯏ ꯄꯤꯔꯛꯈꯤꯕ ꯁꯦꯜ ꯑꯁꯤꯒ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯦꯜ ꯈꯔꯗꯨꯒ ꯄꯨꯟꯅ ꯇꯧꯗꯨꯅ ꯉꯥ ꯃꯄꯨ ꯑꯃ ꯑꯅꯤꯒꯤꯗꯤ ꯄꯤꯔꯒꯦ, ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯟꯗꯣꯟꯕꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯑꯋꯥꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯣꯟꯕ ꯀꯔꯤ ꯇꯧꯔꯒ ꯃꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯍꯤꯡꯗꯣ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯇꯣꯟꯗꯣꯟꯕ ꯈꯣꯏꯖꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯉꯥꯖꯥꯎ ꯑꯅꯤꯗꯣ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯅ ꯀꯩꯊꯦꯜ ꯍꯦꯛ ꯌꯧꯕꯒ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯉꯥꯌꯣꯟꯕꯤ ꯂꯥꯛꯄ ꯉꯥꯏꯅꯔꯝꯃꯤ꯫ ꯉꯥꯌꯣꯟꯕꯤ ꯃꯌꯥꯝꯁꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯌꯧꯅꯔꯛꯇꯨꯅ ꯉꯥꯌꯥꯝ ꯑꯗꯨ ꯌꯣꯟꯅꯔꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯉꯥꯖꯥꯎ ꯑꯅꯤꯗꯣ ꯂꯨꯛꯃꯥꯏꯗ ꯊꯝꯗꯨꯅ ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯌꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯕꯣꯛꯂꯩꯒꯤ ꯉꯥ ꯑꯅꯤꯗꯨ ꯎꯔꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯖꯥꯎ ꯑꯅꯤꯗꯣ ꯂꯩꯈꯤꯔꯝꯃꯤ꯫ ꯉꯥꯖꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜꯌꯦꯛ 10 ꯄꯤꯔꯝꯃꯤ꯫ ꯉꯥꯖꯥꯎ ꯑꯅꯤꯒꯤ ꯃꯃꯜꯗꯒꯤ ꯍꯦꯟꯅ ꯄꯤꯕꯤꯔꯝꯂꯕꯅꯤ꯫ ꯃꯔꯝꯗꯤ ꯉꯥꯖꯥꯎ ꯑꯗꯣ ꯆꯥꯎꯕꯗ ꯅꯠꯇꯅ ꯃꯆꯨ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯉꯥꯖꯥꯎ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯤꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯏꯃꯥ, ꯑꯁꯤꯒꯨꯝꯕ ꯉꯥ ꯑꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯅ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯖꯥꯎ ꯑꯅꯤꯗꯣ ꯌꯣꯜꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯟꯗꯣꯟꯕ ꯉꯥ ꯍꯥꯞꯅꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯄꯨꯗꯅ ꯂꯥꯛꯄꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯣꯟꯗꯣꯟꯕꯅ ꯉꯥ ꯃꯆꯥ ꯍꯦꯛ ꯂꯪꯊꯣꯛꯂꯝꯕ ꯎꯃꯪ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯍꯩꯅꯝ ꯂꯩꯅꯝꯒꯤ ꯃꯅꯝꯅ ꯃꯄꯥ ꯑꯗꯣ ꯂꯥꯅꯤꯡꯗꯕꯒꯨꯝ ꯐꯥꯎꯔꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯎꯏꯁꯤꯟꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯨꯕꯨ ꯊꯃꯣꯏ ꯌꯧꯅ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯕꯒ ꯐꯖꯈ꯭ꯔꯕ ꯁꯅꯥ ꯃꯆꯨꯒꯤ ꯈꯣꯏꯖꯩ ꯑꯃ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕ ꯈꯣꯏꯖꯩ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯈꯣꯏꯖꯩ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯈꯨꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯤ ꯈꯣꯏꯁꯨ ꯈꯣꯏꯔꯤꯒ ꯇꯧꯗꯨꯅ ꯄꯨꯟꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯣꯏꯔꯤ ꯑꯗꯨꯅ ꯈꯣꯏ ꯑꯗꯨꯕꯨ ꯊꯣꯛꯀꯤ ꯀꯤꯗꯨꯅ ꯈꯣꯏꯖꯩꯗ ꯀꯤꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯇꯨꯔꯦꯜ ꯌꯧꯔꯕꯗ ꯇꯣꯟꯗꯣꯟꯕꯅ ꯁꯅꯥꯒꯤ ꯈꯣꯏꯖꯩ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯞꯄ ꯍꯧꯔꯝꯃꯤ꯫ ꯈꯣꯏ ꯑꯗꯨ ꯍꯦꯛ ꯊꯥꯗꯔꯨꯕꯗꯒꯤ ꯉꯥ ꯑꯃꯠꯇ ꯆꯪꯂꯛꯇꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯗꯤ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯑꯁꯨꯝ ꯍꯥꯏꯖꯩ, ꯈꯣꯏ ꯑꯁꯤꯒꯤ ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ꯫ ꯁꯅꯥ ꯃꯆꯨꯒꯤ ꯈꯣꯏꯁꯤꯗ ꯉꯥꯖꯥꯎ ꯃꯌꯥꯝ ꯑꯃ ꯊꯨꯕꯤꯔꯕꯗꯤ ꯐꯒꯗꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯉꯥ ꯊꯨꯔꯝꯗꯕ ꯁꯅꯥ ꯃꯆꯨꯒꯤ ꯈꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯥꯖꯥꯎ ꯑꯃ ꯊꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯉꯥꯖꯥꯎ ꯃꯌꯥꯝ ꯑꯃ ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯤꯉꯩ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯣꯟꯗꯣꯟꯕꯅ ꯈꯟꯖꯩ, ꯈꯣꯏ ꯑꯁꯦ ꯑꯆꯝꯕ ꯈꯣꯏꯗꯤ ꯑꯣꯏꯔꯔꯣꯏ, ꯂꯥꯏꯅ ꯄꯤꯕꯤꯕ ꯈꯣꯏ ꯑꯣꯏꯒꯅꯤ, ꯅꯠꯇ꯭ꯔꯒ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯈꯣꯏ ꯑꯁꯦ ꯎꯃꯪ ꯑꯗꯨꯗꯒꯤ ꯈꯨꯟꯕꯅꯤ꯫ ꯎꯃꯪ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯉꯥ ꯀꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯍꯔꯥꯎꯅ ꯂꯥꯛꯆꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯎꯃꯪ ꯃꯆꯥ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯖꯥꯎ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯎꯃꯪ ꯑꯗꯨꯗ ꯊꯝꯂꯕ ꯃꯇꯨꯡ ꯃꯈꯨ ꯑꯅꯤ ꯂꯩꯇꯥꯅ ꯀꯨꯜꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯔꯨꯝꯃꯤ, ꯉꯁꯤ ꯎꯃꯪ ꯑꯁꯤꯗꯒꯤ ꯐꯪꯖꯔꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯈꯣꯏ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯏꯃꯥꯒ ꯑꯩꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥ ꯑꯗꯣ ꯏꯃꯨꯡꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕ ꯏꯃꯨꯡꯗ ꯉꯥꯖꯥꯎ ꯃꯌꯥꯝ ꯑꯗꯣ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯟꯗꯣꯟꯕ, ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯕ?
Nga mapusingduna thina chairakpra ima. Ado karisu khalanu ngasidagidi imagi awaba kokhaladabani. Tu ima yengu aina pharakliba ngayamse amukta yengbiyune ima. Mama aduna leithораktuna yenglami. Matam aduda sana machugi ngajau mayam ama leiribado urami. Matam aduda mama kabok leina. Ibungo isagi sibu khoina pharakpa asengbaro natraga migi ngayokkomdagi pharaklibro imagi tondonba. Matam aduda tondonbana ima nachade nasana phajarakpani ima. Tu sigi sana machugi khoijaisina pharakpani. Khoi asisu aina khoi chopa chatpada turel chatpada leiba umang adudagi khulakpani ima. Khoi asina pharakpa sengbani ima. Matam aduda khoi ado mamana paiduna yenglami. Khoi adudi onthoknasu lumkhre. Mama adudi khoi ado thangatuna yengba ngamlamdi. Numit asimadi mama adusu harauna leirami. Aduga sana khoi adusu hai lei katuna mafam chana thambirami. Asumna mama macha tumkhirami. Ahingi matam oirakpada mama kabok lei amadi tondonbagi manglanda umang lairimbi adu laktuna sana khoi adugi maramda hairami. Tau lairimbi aina nahaki nachanupa asibu nungsibana mitrangi khoijai ado pikibani. Mahakna khoi hek choplakpa numittagi umang aingonda nga khara khara katpiramba adu lairimbi aina peladuna nacha asida mitrangi khoijai ase sinakhibani. Haujikti khoi adugi matengna nama nacha awat apa leitaba haibado oiroko. Khoijai adubu lachaba khurumjaba matamda aingonda khurumbani khanna thamoi sengna khurumuko. Wahai ama anisi hairamlaba matung mama machaki manglandagi mami samkhirami. Mathangi numitni ayuk anganbada mama macha wari sanarami. Mamagi manglanga machagi manglanga chap manana mangminaramba aduna hena ngakpa haibado oirami. Mama aduna nga mayam adu leibaki kaithelda ukhirami. Tondon basu sana machugi khoi adubu ahumlak laibak katuna nga khaw achauba ama pairaduna nga phaba chatkirami. Matam aduda mamanaba ani aduna itaw tondon ba kaigino bora puri tubo kari tawnabano. Matam aduda tondon badi chamna adum khumjarai. Itaw ataigi nate nga khawne puri base. Ngarangsu nga hapa chande aduna bora achaubasi oina puraklibani. Matam aduda mamanaba anido nokthorai. Haha itaw phare adudi pharuro. Tondon basu turel tamna amuk laklami. Mamanaba ani adudi tondon base ngaure hainasu khalami. Amaromda laibaki ningthau aduna nga lairakiba lanmi aduda asumna hairei. Taribra lanmi ngarangi nga adu yamandi. Ngasidi ngayonbi aduna purakpa nga loina purau. Ngayonbi ataina purakliba nga singduga mahau manade. Mahaki nga adu charikhai chaningba puk thanba ngamde. Ngasidi ningthawaibu pena pijau. Nahaki penaba ningthawaina pigani. Lani adusu ningthaugi yathang matung inna laklami. Khara leiraga kaithel tamna chatlami. Lani khara aduna kaithel adu yaurakpada kabok leibu koithi thiraklami. Kabok leisu tanja aduda ngayamdo haidoklami. Tan chana lanmi sing adusu yaurakli. Matam aduda lanmi sing aduna ima nahaki nga se iningthauna yamna hawi takpire. Ngasidi imagi nga singse aikhoina loina leijarage. Nga asigi mamaldi iningthauna mantiknadana pibirakle. Se imagi selyek chama se paisinbi. Matam aduda selyek chamado kabok leina pairaduna mayumda halaklami. Aduga nahangi nga mapusing adugi ngagi mamal pikhirami. Amaromda tondonba mitrangi khoini haiba khangdabanina khoijai aduda asumna hairami. Ima lairembina pibirakpa mitrangi khoi. Nahakna matam ichang changdana ngajau mayam ama phabiraklo. Asumna hek haibaga khoi adu tondonbagi makhutagi paithokraga tondonba yaudana nga mayam ama pharaga kangphalda langkhalaki. Kangphal yauраklabada ngajau mayamdo bora khaw aduda hanjilami. Khoi adubu tondonbana hek phangkiba mikuptagi mahaki mapangal asisu lairembi aduna pangal hapirakrabani. Asumna ngaihaki matung bora adu sana machugi nga mayamna pik thankirami. Nga mayam hapiba bora adu mareng banda thongatuna mayumda halaklami. Mayum yaudringai umang adu yaubaga boradagi ngajau ama umang aduda amuk kacharami. Mayum yaurabada nga mayam ado mamada utlami.
Mama adusu yamna haraurami. Macha pokpagi mahai yale haina khanjarami. Nungdangi matam oirabada tondonba mama khanghandana thabak ama tauge khanjarami. Thabak adudi mamagi nga haidokiba pukri adudagi nga phaba asini. Numit ase mama sunganna tumkhirami. Mama tumkhrabada tondonba khoi adubu laibak ahumlak katlaga khurumlaba matung asumna hairaki. Ima lairibigi matik lairaba mitrangi khoi. Nahakna imada minungsi utkidaba nupa adugi pukridagi nga bora se pikthana phabira uko. Asi hairaga khojai aduda bora adubu thauri amana kisinduna hairami. Haujiti chatloko aduga yum asida thuna hala uko. Ai nahaku halakpa ngaijaramge. Wahai asi hek haikibaga mitrangi khojai ado matomta paiduna chatkre. Aduga pukri adudagi nga bora ama Pharaba matung tondonbagi mayumda halaklami. Tondonba khojai adubu nungsina chupiraba matung hailei katuna amuk thamkhirami. Nongalakpa matamda nga bora amaga amuk lairamba aduda mama kabuk laidi ngakpana loikri. Mamana ngaklibado koknaba tondonbana mamada asengba pumba hairami. Mama adudasu karisu hairamde. Ado ima ngasidi ngase ima natomtana puba wagani. Ngasidi ayoina pubirage. Masagi asigumba uhai ase tarakani haibagase leirudrabani. Masana asumna hairakpa asida mamana masabu nungsina kondirami. Asumna nga bora anido tondonbana puduna lakpa hurami. Amaromda leibaki ningthau adugi machanupi adunasu nga adu ngarangkhak charubani. Matam aduda macha ibema adudi ngagi mahau kawba ngamdraduna mapada ningai tawduna nga amuk leiba chathankirami. Ningthau aduna nga leiba lanmi adubu kauduna nga leinaba hairami. Matam aduda lanmi adunasu hoi haiduna kaithel tamna lanmi kharaga lakminarami. Lanmi sing aduna kaithel yaurabada kabok leidi lakpa udri. Maram aduna lanmi sing ado ngaihakti ngairami. Ngaihaki matung kabok lei mama machasu kaithel yaurakle. Lanmi sing aduna tondonbagi mawong matau ubada maya kakhai yengduna leirami. Maramdi chawkhraba nga bora ani adubu lasingumna kaisu leitana purakpa aduna oirami. Lanmi sing adu changlaktuna tondonbagi koktagi nga bora ado thangthabirami. Nga achangba ngakta oibana lanmi ahumna thangthabada adum lummi. Adubu matomta bora ani purakpasida yamna ngakpa haibado oirami. Nga bora animak punna leikhirami. Handakti nga adugi mamal oina lupa khaujau ama pirami. Matam aduda tondonbana lanmi aduda asumna hairami. Laibak asigi athauba lanmi nanai wafam amata hangatjage. Kari hainingba hayu nupa macha. Nanai lupa khaujau asigi mahutta mapangal phaba sagol ama pibiyu. Matam aduda lanmi aduna asumna hairaklami. Phare adudi konungda jatuna iningthauda haibiyu. Aikhoidi lanmini. Aikoi anigi apamba ningthauda taklamdana tauba yade. Ado ima nahaksu lake haibra. Imadi laknaroige mafam asida adumak ngaiduna leiramage. Lanmi sing adunasu hoi hairaduna tondonbabu sagol thakta tongminaduna konung maikei panglakle. Konungi mapanda pothapam ama leiriba aduda macha ibema nganthoisu lanmi singna nga purakpa ngaiduna leirami. Ngaihaki matung konungi thongjau hangdoktuna lanmi sing lakpado urami. Matam aduda macha ibema nganthoi chenthoraktuna leptuna leirami. Nganthoina asum yenglakpada lanmi nataba micham ama yauruklibado urami. Nganthoinadi nupa ase nga mapu oiramgani haina adumak leije. Sagol thakta yauriba nga bora adu makut namana tap tap paiduna sagol thaktagi lautharaklami. Matam aduda nganthoisu nupa adugi matau aduda ngakna yengduna leirami. Lanmi kharana nga bora adubu pusinkirami. Aduga ningthaudasu tondonba lakpagi pau hairami. Nganthoi tondonbada adumak munna yengduna leirami. Tondonbagi sawong sabanda nganthoi sor honba kawba makhai maya kaduna yengduna leirami. Tondonba nokphet tawduna nupi aduda asumna hairei. Som macha ibema oigadoira. Nganthoi tondonbagi nokphet tawba saktamduda marol thoktaba amagum adumak hoidana yengduna leirami. As kari nupino asibo mina hairise tadakhai ngawbu ngawbra khangde. Asumna matomta khanjai. Tanja aduda ningthausu thoklaktuna tondonbagi manakta changlai.
ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯉꯥꯟꯊꯣꯏꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯄꯟꯕ ꯌꯥꯗꯕ ꯉꯥꯟꯊꯣꯏꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯌꯥꯒ ꯎꯪꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯍꯝ ꯃꯄꯥ ꯅꯤꯡꯊꯧꯅ ꯈꯧꯗꯦꯝꯂꯛꯄ ꯑꯁꯤꯗ ꯉꯥꯟꯊꯣꯏ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯖꯩ꯫ ꯏꯆꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯏꯆꯥꯅ ꯆꯥꯅꯤꯡꯏ ꯍꯥꯏꯕ ꯉꯥꯗꯣ ꯊꯣꯡꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯄꯥ ꯅꯨꯄꯥ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯏꯄꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯊꯥꯁꯪ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯆꯥꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯅꯣꯡꯃꯒꯤ ꯉꯥ ꯐꯥꯔꯒ ꯂꯩꯕꯥꯛꯀꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯏꯃꯥꯅ ꯌꯣꯟꯗꯨꯅ ꯌꯨꯝ ꯄꯨꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯒꯤꯅ ꯀꯩꯊꯦꯜ ꯐꯥꯎꯕ ꯂꯥꯛꯄꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯁꯦ ꯌꯥꯝꯅꯁꯨ ꯋꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯕ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯒꯣꯜ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯇꯧꯖꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯒꯨꯝꯕ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯍꯣꯏ, ꯅꯤꯡꯊꯧꯋꯩꯅꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃꯒ ꯁꯒꯣꯜꯒ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯇꯥꯗ꯭ꯔꯤꯀꯣ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯧꯒꯜꯂꯣꯟ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯋꯩꯅ ꯄꯦꯟꯈꯤꯕꯒꯤ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯣ꯫ ꯑꯄꯥꯝꯕ ꯁꯒꯣꯜ ꯑꯃ ꯈꯜꯂꯨ, ꯑꯗꯨꯁꯨ ꯄꯨꯖꯈ꯭ꯔꯣ꯫ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤ? ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯤ ꯁꯒꯣꯜꯁꯪꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯁꯒꯣꯜ ꯑꯃ ꯈꯜꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯣ ꯃꯅꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯗꯣ ꯏꯕꯨꯡ, ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯅꯆꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏꯒꯤ ꯃꯤꯡꯗꯤ ꯇꯣꯟꯗꯣꯟꯕ ꯀꯧꯖꯩ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯅꯨꯄꯥ ꯄꯟꯕ ꯌꯥꯗꯕ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯪꯕ ꯑꯁꯤꯗ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯈꯪꯈꯤꯗ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯇꯣꯟꯗꯣꯟꯕꯒ ꯁꯒꯣꯜꯁꯪꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯗꯤ ꯇꯣꯟꯗꯣꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯤꯡꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯣꯟꯗꯣꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯇꯣꯟꯗꯣꯟꯕꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯁꯒꯣꯜꯁꯪ ꯌꯧꯔꯕꯗ ꯇꯣꯟꯗꯣꯟꯕꯅ ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯄꯥꯝꯕ ꯊꯤꯔꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯥꯏꯇꯣꯝ ꯇꯥꯔꯤꯕ ꯁꯒꯣꯜ ꯑꯉꯧꯕ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯉꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯇꯣꯟꯗꯣꯟꯕꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯖꯤꯛ ꯆꯥꯔꯝꯕ ꯁꯒꯣꯜ ꯑꯗꯣ ꯃꯈꯥꯗ ꯍꯤꯞꯇꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯈꯨꯀꯥꯄꯤꯅ ꯑꯃꯨꯛ ꯇꯦꯠ ꯇꯦꯠ ꯀꯥꯞꯄꯗ ꯁꯒꯣꯜ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯦ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯑꯔꯣꯏꯕꯤꯗ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕꯅ ꯁꯒꯣꯜ ꯑꯁꯦ ꯅꯅꯥꯏꯗ ꯄꯤꯅꯕꯤꯌꯨ, ꯁꯒꯣꯜ ꯑꯁꯦ ꯑꯩꯅ ꯈꯣꯏꯗꯥꯖꯔꯦ, ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯉꯧꯕ ꯑꯁꯤꯗꯤ ꯉꯥꯟꯊꯣꯏꯒꯤ ꯁꯒꯣꯜꯅꯤ꯫ ꯁꯒꯣꯜ ꯑꯁꯦ ꯉꯥꯟꯊꯣꯏꯒꯤꯗꯤ ꯊꯋꯥꯏ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯅ ꯁꯒꯣꯜ ꯑꯁꯤꯗꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯁꯒꯣꯜꯅꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯒꯨꯝꯅ ꯊꯝꯖꯔꯤꯕꯅꯤ, ꯑꯇꯣꯞꯄ ꯑꯣꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏꯅ ꯆꯪꯂꯛꯇꯨꯅ ꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯩꯒꯤ ꯊꯋꯥꯏꯒꯨꯝꯅ ꯊꯝꯖꯕ ꯁꯒꯣꯜ ꯑꯁꯦ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯄꯥꯝꯃꯨꯕ ꯅꯉꯣꯟꯗ ꯊꯋꯥꯏꯁꯦ ꯁꯤꯟꯅꯔꯕꯅꯤꯀꯣ, ꯑꯁꯨꯝꯅ ꯈꯟꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯉꯥ ꯂꯩꯕ ꯌꯥꯎꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯒꯣꯜ ꯑꯉꯧꯕ ꯑꯗꯨ ꯇꯣꯡꯗꯨꯅ ꯊꯧꯗꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕ ꯆꯠꯈ꯭ꯔꯕꯗ ꯉꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯉꯥꯟꯊꯣꯏꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯊꯝꯂꯤꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯏꯄꯥ ꯅꯤꯡꯊꯧ, ꯑꯁ ꯑꯇꯩꯗꯤ ꯂꯥꯏꯔꯤ, ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯍꯧꯗ꯭ꯔꯦ, ꯀꯃꯥꯏ ꯇꯧꯅꯤ ꯏꯄꯥ? ꯂꯥꯛꯑꯣ, ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯁꯦ ꯍꯥꯏꯕ꯫ ꯃꯄꯥ ꯑꯗꯨꯁꯨ ꯑꯉꯥꯡꯗꯧꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯇꯣꯟꯗꯣꯟꯕꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯗꯤ ꯈꯨꯠꯆꯥꯕꯤ ꯁꯒꯣꯜ ꯑꯗꯨ ꯐꯪꯂꯕꯅ ꯍꯔꯥꯎꯅ ꯆꯠꯈꯤꯕꯅ ꯀꯩꯊꯦꯜ ꯑꯗꯨ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯀꯕꯣꯛꯂꯩꯗꯣ ꯃꯆꯥ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧꯁꯨ ꯀꯩꯊꯦꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯉꯧꯕꯗꯨ ꯎꯕꯗ ꯊꯋꯥꯏ ꯊꯋꯥꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯀꯨꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯉꯧꯕꯤ ꯑꯗꯣ ꯀꯨꯟꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯉꯥꯟꯊꯣꯏ ꯍꯧꯒꯠꯂꯛꯇꯨꯅ ꯇꯣꯟꯗꯣꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫
ꯏꯕꯨꯡ ꯁꯒꯣꯜ ꯑꯁꯦ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦꯀꯣ, ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯏꯕꯨꯡ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯏꯕꯨꯡꯅꯁꯨ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯇꯣꯟꯗꯣꯟꯕ, ꯁꯒꯣꯜ ꯑꯁꯦ ꯏꯆꯥ ꯉꯥꯟꯊꯣꯏꯒꯤꯗꯤ ꯊꯋꯥꯏꯒꯨꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯅ ꯁꯒꯣꯜ ꯑꯁꯦ ꯀꯣꯅꯨꯡꯗ ꯄꯨꯕꯤꯔꯛꯎꯀꯣ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕ ꯉꯥꯟꯊꯣꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯣꯏ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯟꯗꯣꯟꯕ ꯃꯃꯥ ꯃꯆꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯟꯗꯣꯟꯕꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃ ꯇꯣꯟꯗꯣꯟꯕꯅ ꯃꯤꯇ꯭ꯔꯪꯒꯤ ꯈꯣꯏ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯈꯣꯏ ꯆꯣꯞꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯇꯣꯟꯗꯣꯟꯕꯕꯨ ꯂꯨꯝꯗꯨꯅ ꯃꯥꯅ ꯆꯠꯄ ꯂꯝꯕꯤꯗ ꯂꯥꯞꯅ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯩ, ꯏꯇꯥꯎ, ꯍꯟꯗꯛꯇꯤ ꯈꯪꯍꯧꯗꯅ ꯇꯣꯟꯗꯣꯟꯕꯅ ꯏꯅꯥꯛ ꯈꯨꯜꯂꯛꯄꯁꯦ ꯑꯇꯩ ꯀꯔꯤꯗꯒꯤꯁꯨ ꯃꯥꯟꯗꯦ, ꯈꯣꯏ ꯆꯣꯞꯄꯗꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯅ ꯀꯔꯝꯅ ꯉꯥ ꯐꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯗꯨꯅ ꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯟꯗꯣꯟꯕꯅ ꯁꯅꯥ ꯃꯆꯨꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯣꯏꯖꯩ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯤꯟꯗ ꯉꯥꯖꯥꯎ ꯃꯌꯥꯝ ꯑꯃ ꯐꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯖꯥꯎ ꯃꯌꯥꯝ ꯃꯤꯀꯨꯞ ꯑꯃꯗ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯈꯣꯏꯖꯩ ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯇꯣꯟꯗꯣꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯇꯣꯟꯗꯣꯟꯕ, ꯈꯣꯏ ꯆꯣꯞꯄꯤꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯕꯅ, ꯏꯇꯥꯎ ꯇꯣꯟꯗꯣꯟꯕ, ꯑꯩꯗꯤ ꯀꯥꯎ ꯀꯥꯎꯔꯨꯔꯦ, ꯏꯅꯦ ꯀꯕꯣꯛꯂꯩꯅ ꯉꯥꯗꯣ ꯕꯣꯔꯥ ꯊꯜꯂꯗꯤ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ, ꯏꯅꯦꯗꯣ ꯉꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ, ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕ ꯉꯥ ꯕꯣꯔꯥ ꯑꯗꯨ ꯀꯤꯁꯤ ꯀꯤꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯏꯌꯥꯡ ꯌꯥꯡꯅ ꯊꯥꯡꯒꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯖꯩ ꯑꯗꯨ ꯂꯧꯈꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ, ꯏꯇꯥꯎ ꯇꯣꯟꯗꯣꯟꯕ, ꯉꯁꯤꯗꯤ ꯏꯇꯥꯎꯒꯤ ꯈꯣꯏ ꯑꯗꯣ ꯑꯃꯨꯛꯇ ꯆꯣꯞꯀꯦ, ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦꯕ, ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯈꯣꯏ ꯑꯗꯨ ꯎꯕꯗ ꯄꯥꯝꯕꯅꯁꯨ ꯉꯥꯎꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯇꯣꯟꯗꯣ ꯂꯣꯡꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯈꯣꯏꯖꯩ ꯑꯗꯣ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯦ꯫ ꯊꯣꯝꯕꯁꯨ ꯆꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯣꯏ ꯑꯗꯨꯕꯨ ꯊꯥꯡꯒꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯒꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯏꯖꯩ ꯑꯗꯣ ꯄꯨꯟꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯣꯟꯗꯣꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯍꯧ ꯊꯥꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯣꯟꯗꯣꯟꯕ ꯎꯗꯅꯕ ꯂꯣꯠꯄꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯉꯥꯟꯊꯣꯏꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯏꯄꯥꯗꯒꯤ ꯈꯨꯗꯣꯜ ꯑꯃꯠꯇ ꯅꯤꯖꯒꯦ, ꯏꯄꯥꯅ ꯄꯤꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤ ꯋꯥꯅꯣ ꯍꯥꯟꯅ ꯍꯥꯏꯌꯨ꯫ ꯋꯥꯁꯛꯄ ꯍꯥꯏꯕꯁꯦ ꯏꯄꯥꯗꯤ ꯑꯃꯨꯛꯇꯕꯨ ꯁꯛꯂꯛꯇ꯭ꯔꯤ, ꯑꯗꯨꯅ ꯋꯥꯁꯛꯄꯗꯤ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ, ꯀꯔꯝꯕ ꯈꯨꯗꯣꯜꯅꯣ ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯃꯄꯥꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨꯔꯣ ꯄꯥꯕꯨꯡ, ꯇꯣꯟꯗꯣꯟꯕꯗꯣ ꯅꯆꯥꯒꯤ ꯑꯣꯏꯍꯟꯕꯤꯔꯣ꯫ ꯑꯩ ꯃꯥ ꯎꯗꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯃꯤ, ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯄꯣꯊꯥꯁꯪ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕ ꯁꯒꯣꯜ ꯑꯗꯨ ꯅꯥꯟꯕꯤꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯣꯟꯗꯣꯟꯕ ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯄꯣꯊꯥꯁꯪ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯉꯥꯟꯊꯣꯏꯗꯤ ꯇꯣꯟꯗꯣꯟꯕꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗ꯭ꯔꯦ, ꯀꯨꯝꯃꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡ ꯇꯣꯟꯗꯣꯟꯕ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯗꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯇꯣꯟꯗꯣꯟꯕꯅ, ꯌꯥꯗꯣꯏꯅꯦ, ꯃꯆꯥꯏꯕꯦꯝꯃꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯕꯨꯔꯣ, ꯉꯁꯤꯗꯤ ꯅꯣꯏꯗ ꯄꯨꯕꯤꯌꯣꯕ, ꯀꯣꯏꯔꯨꯁꯦ, ꯑꯩ ꯅꯣꯏꯔꯣꯝꯗ ꯆꯠꯅꯤꯡꯉꯦ, ꯏꯄꯥꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯤ, ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯅꯤ, ꯂꯥꯛꯑꯣ, ꯁꯒꯣꯜ ꯀꯥꯈꯠꯂꯣꯕ ꯁꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕ ꯈꯨꯀꯥꯄꯤ ꯀꯥꯞꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯇꯣꯟꯗꯣꯟꯕꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯇꯧꯔꯁꯅꯨ, ꯃꯌꯨꯝ ꯄꯥꯟꯕ ꯐꯪꯂꯣꯏꯗꯕꯒꯤ ꯁꯔꯨꯛ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯥꯛꯆꯔꯦ, ꯇꯥꯛꯄꯤꯌꯨ꯫ ꯂꯥꯟꯃꯤ, ꯅꯣꯏ 1000ꯃꯨꯛ ꯆꯠꯂꯨ, ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯨꯔꯣ꯫ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯂꯒꯦꯀꯣ, ꯆꯠꯂꯣ, ꯄꯟꯊꯔꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ
ꯂꯥꯟꯃꯤ ꯂꯤꯁꯤꯡꯃꯨꯛ ꯃꯆꯥ ꯏꯕꯦꯝꯃ ꯉꯥꯟꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯟꯗꯣꯟꯕꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯉꯥꯟꯊꯣꯏꯅ ꯃꯅꯦꯝ ꯀꯕꯣꯛꯂꯩꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕ ꯑꯃꯗꯤ ꯃꯃꯥ ꯀꯕꯣꯛꯂꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯁꯦꯕꯥ ꯁꯦꯕꯤ ꯀꯌꯥ ꯇꯧꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯣꯟꯕꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯂꯥꯛꯇꯨꯅ ꯃꯆꯥ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯥ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯌꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯕꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯄꯤꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕ ꯃꯃꯥꯒ ꯄꯨꯟꯅ ꯑꯃꯨꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯣꯟꯗꯣꯟꯕꯗ ꯃꯤꯇ꯭ꯔꯪꯒꯤ ꯈꯣꯏꯖꯩ ꯄꯤꯗꯨꯅ ꯋꯥꯔꯨꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯐꯪꯖꯔꯕꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯇ꯭ꯔꯪꯒꯤ ꯈꯣꯏꯖꯩ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏ ꯆꯣꯞꯇꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯈꯤꯔꯝꯃꯤ꯫